Chatkiba chahi 2025 September thada Prime Minister Narendra Modi na Churachandpur khongchatgi matamda virtual oina sanga khraba Saikot CHC adu function oirasu awat pa kyarom leiri. Adomda leba khunja singgi expectation yang wangi hospital da permanent paramedical staff mayam su wat pani. Aduga CHC atay gumna facilities mayam kutlay tungan basu wat pani. Masigi maramda Saikot Subdivision Development Committee na awat pamayam se Manipur Governor gi damak Churachandpur DC da memorandum chu sinare. Churachandpur zila gi town manungda lambi ayam base phatra bani. Chahi ani humrom dagi lambi mayam se repair su paikhatte. Masigi maramda central funding na town manung lambi semba se 2025 dagi hore. Lambi ase concrete cement oina semba hora bani. Face oina lambi se semraga masigi lambi semnaba concrete cement machine su Churachandpur zila da thungkhre haire. Pavement concrete cement lambi semba se numit tramari degi numit kunrom lambi se thingba darkar lei haire. 157 Battalion CRPF ki Civic Action Program gi makhada Churachandpur SP office da khun tungan bada khanduk pa mi ke arom da 30 pipe roll amamam fangi. Pipe meter 48 romni. Civic Action pangthupo numita 157 CRPF officers mayamsu saruk yawi. Manipur Sarkar ki makhata Health Services Department na Manipur Policy on Homeless Person with Mental Illness gi maramda state level stakeholder mayam ga 2025 December thada pangthukpadu handak January 2026 da final policy simdok naba meeting pangthuk lagani haire. Masigi policy se relief center da leiba kangbu mayam gi damak yamna kanaba policy soidana uigane su khalle. Depression ga tungan bagi maramda IDPS relief center da leiba marakta suicide gi case maramda paulay bagini. Nagala maramda Manipur Chief Secretary na IDPS mayam resettlement ga rehabilitation gi damakta Manipur budget 2025-2026 da lupa crore 573 rom thami haire. Masina relief center da punsi wana layirba ichili naw mayam gi punsi da anauba chapter soidana lakane su thazai. District Congress Committee Churachandpur na Indian National Congress chahi 141 suba founding day Churachandpur da thoram pangthoi. Numit asida District Congress luchingba mayam nasu saruk yaure. Handak January tha hobada Churachandpur Police Forest Department CRPF First IRB ga magistrate yauna Thanghang Hills da poppy kani thabalam ekar kunrom thukaire. Security force ga policing na poppy thabalam se toina thihum chatpada hekta fangmani. Chahi 2025 da Churachandpur zila da scrap typhus positive mioi 322 rom fangi. Marak sida masigi leina da mioi hum na lekhidre. Ferjol zila gidamak development ama oinaba State Bank of India na branch anoba hangningai kan na thabak paikhatli. Boiling sabasu uloigi daure. Masina Ferjol zila gidamak ihan hanba beng leiba oiragani. Adomda leiba praza miyam na bank access line na fanglagani su thazai. Aduga Union Minister of State for Road Transport and Highway Ajay Tamtana 2025 November thada Ferjol zila gi khongchatta Ferjol zila gi mini secretariat su athubana saba horagani haibadu su thabak oina soidana pangthok lagani su thazai. Masina Ferjol zila da DC SP ga Sarkar Department mayam office ka ba matamda development soidana lakani su khalle. Churachandpur District Police 129 Battalion CRPF Second Mahar Regiment na Churachandpur zila gi manung chanba Siden ga Changpikot area da operation pangthokpada nongmei maru ke arom fagat pangamle. Aduga January tang mapanda thangting ching makha da operation pangthokpada local made rocket fit taruk rom ID manga nongmei ga maru ke arom fagat pausuk ngamle. Churachandpur dagi kangpokpi chatnaba lambi adu ireng naga khunja singna yaning daba uttuna lambi thingkre. Maramadu SO da leiba underground kangbu amana ireng naga khunda public property tukai biba dagi lambi se thingbani haire. Passenger ga private gari amata chathuk chasin yadan leire. All Manipur VDF Employee Welfare Association na Manipur Sarkar dagi demand leiba dagi gun down ga pen down haukrabagi matungda Churachandpur VDF na su support phungdoi. Aduga Churachandpur SP gi office campus da sit in protest su pangthok pani. Churachandpur Police 37 Assam Rifles ga custom preventive kangbuna handak January tang trahumdoi numita Mizoram rom dagi lakpa gari amadagi heroin drug soft case chani kun rom fagat pangamle. Police na gari ga fagat panupa amada case file tauki. Kuki Jau Council gi makhada leba ITLF na January tang tramali numita Churachandpur zila da expedite our political solution gi team na public peaceful rally su pangthoi.